प्रीति मने चखिगे तौबदुदा मनी खुदांग पायुना हाइरे नेने अई सिदा लेनिंदिए अई सु लाके अई युमदा ओइना लेगे रंजिताना हयंगाउबी कपकुनसे कही कपिनो कसी तौरोये नंगी एग्जाम हेक लोइबगा युमदा लादबने अदुदगी नेनेगा दुम लेरदबने नंगी हिदाक्तुसु नंगी मैदान पिरमलबने इचा कसी तौरोये से नेने चलगेको रंजितासु प्रीतिबु थनमदुना चटखरे प्रीतिदु मने चखिबगा ओ खुंगो मखै लैमाइदा फमदुना कपली लैस्नाना महाकपु नमदुना थेमी अदुगा महाकी रूमदा पुरकलमी लैस्नाना रोजिया नोई प्रीति से फजना वारी बताई तौरगा लेमिनरो मा कैसु तौरोय मागी पेरेना मागी चानबा हिदाकसु पिरमबने प्रीतिया नंसु ngasiदगी फजना पथारोको रोजिना होय मिस असुमना मखोय अहुम चंगदुना प्रीतिबु वखल नुंगाइनबा वारी वताई तौदुना लेरे नुमिदांग तासिलतुना प्रीतिदी मनेना पिरंबा गोलीदु चासिनदुना nganda तुम्ख्रे सिला होइसु प्रीतिना तुम्खिबदु वखल खरदी इंगथै असाना ngasiदी हौरा अरोइदु जाला अई मिहुन थावन गमता सुदे अई युमना चनिंग मने याद्रे सिलाना तरोतो मांद्रे असुक फजना तुम्ख्रसिदी ngasiदी नोंसु मंगी खोजुले खाम थरतुना तुम्सिरा खरा कीबसु फनबा रोजिना अस थागुमसी नामुक माना अदुगी मनमदो हाइनदे हाकिबने होरेन हौरादी कमाय तौनी वार्डन को बचपसु ngमदा अखोय ओइना वानथरा तोनी अदुई सरु लाओसे अखोयसु तुमसे मखोय अहुमसु फमुंगदा काखतुना मखोय मसेल कोनसिनदुना तुम्ख्रे मिकअप अमा तुमथरुरबा मतुंग रोजी मिकअप थरतुना प्रीति की नाकंदा ओंदुना यावोलुई हाइमा प्रीति दी कराय चखरजानो असा सिला प्रीति लेरमदिए ताब्रो अमथा गोलो रोजीना हौदोलिबदु असागा सिलागदी करिसु तारमदे रोजी हौगतुना यामना कीना कांखलदु हाइफेट हाइदोतुना प्रीतिदु कदाइदा लई हायुना कोयेंग येंगलई रोजी प्रीतिना लेरमदिबा फिबम मदु उबदा खंगाव लाउरई मा तुमलंबा सिलागा असागसु मिकअप थोलतुना हाइरई कदोगे होजे रोजी मसादु हुमांग अना पिकादुना यामना कीना खोंजेल निकना ममाइदु मखुत अनिना खुमजिनदुना हाइरई प्रीति से असासु रोजीगी मतौदुदा किमनखिदुना कपतुना हाइरई सिला किंदोसिबो कमायोदुनो आई की सिलाना अस कैसे तौरसे वखल खरा चाउथो अयेंगिसे सिलासु कीबनादि लोइरबनी अदुबु करिसु कीदबा सादुना कांखलदु तबना हांगदोतुना येंगलई प्रीति मागी टेबल मथकी काचिंदुदा खुरु कुंदुना मसमना इफा फादुना फमलगा लेरंबदु उबदा सिलासु कीबना लोइरे सिला तबना प्रीतिबु कौगे तौबगा तुमिन्ना फमदुना लेरंबा प्रीति मचिंदा कनागुंबा अमगा वारी सानबगुम मुरुम मुरुम सोलई प्रीतिगी मचिंदा सोलिबदु मखोय अहुमसु कीना कीना करी हाइरिबनो हाइदुना तुमिन्ना तारमी प्रीतिना कई नंगना अगुंदा सुयाम येलिसे नंग अगुंदा कई पामी मखोय अहुमदी प्रीतिना nganglibu wadu tamak tai adubu प्रीतिदी कनागुंबा अमगा वारी सानबगुम मसाना पखुम मथंग मथंग पीरी असुमना लेतना वारी सानरिबदु मखोय अहुमसु तुमिना अदुमक ताई प्रीतिना अदुदी अइसु नंगी नाक्ता लाको पामे नंगी थवाय अदुगुम इसु कोइचे चतुना इनिंग तमना लेनिंगे प्रीतिगी वादु ताबदा असा अमु कप्पा होरई कमायो दुनो सिबो कनागनो माना वारी सारिसिबो अई ताबु गमजे वाहिदो हाइदुना असा मना अनिदु मेंसिनदुना लैख्रे रोजिना खुजुले खामसे थादोसे सिरगसी चंगगसं कदोगी यंगसे रोजी मुंपांग मखादगी खुजुले खाम लोथोतुना थाब हावी खुजुले खाम थारकपदगी प्रीति वाखल लाक्तुना माना लैरिबदु कदाइदनो हाइना मसा मतोमता मक्चानना यंगजे प्रीतिना इ कनें तोरमिसिदे उस प्रीति टेबल मथक्तगी कुमदुना फमुंगदा लाक्तुना हाइरई अइदि ngसाइगे लाइक पा लैरुरे नोइदी थेंगे लाओ काइनगा अमता हाइरपोंतेने वादु हायमनगा प्रीति तुमिना तुम्ख्रे मखोय अहुमदी प्रीतिगी मतौ अदु उबदा तुम्बगा अमता चंद्रे
ꯃꯈꯣꯏ ꯃꯁꯦꯜ ꯑꯇꯣꯞꯄ ꯋꯥꯔꯤ ꯂꯤꯅꯗꯨꯅ ꯀꯤꯕ ꯐꯅꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯨꯃꯁꯨ ꯌꯥꯝꯅ ꯋꯥꯅ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡ ꯉꯥꯜꯂꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯋꯥꯔꯗꯦꯟ ꯃꯤꯁ ꯂꯩꯁꯅꯥꯒꯤ ꯀꯥꯗ ꯂꯥꯛꯇꯨꯅ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯆꯤꯊꯗꯅ ꯇꯝꯃꯤ꯫ ꯂꯩꯁꯅꯥꯅ "ꯅꯣꯏ ꯃꯗꯨꯒꯤ ꯋꯥꯗꯣ ꯑꯇꯣꯞꯄ ꯀꯥꯗ ꯑꯇꯣꯞꯄ ꯃꯤꯗ ꯋꯥꯔꯤ ꯂꯤꯕ ꯁꯥꯕ ꯌꯥꯔꯣꯏꯀꯣ? ꯑꯊꯨꯕ ꯃꯇꯝꯗ ꯃꯥꯕꯨ ꯔꯨꯝ ꯑꯇꯣꯞꯄꯗ ꯃꯊꯟꯇ ꯂꯩꯅꯕ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤ"꯫ ꯔꯣꯖꯤꯅ "ꯍꯣꯏ ꯃꯤꯁ, ꯑꯩꯈꯣꯏ ꯑꯍꯤꯡ ꯇꯨꯝꯗꯕ ꯌꯥꯝꯅ ꯀꯨꯏꯔꯦ꯫ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯕꯣꯔꯗꯤꯡꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯑꯩꯈꯣꯏꯒꯤ ꯄꯦꯔꯦꯟꯁ ꯀꯧꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯤꯇꯤꯕꯨ ꯑꯩꯈꯣꯏꯒꯤ ꯔꯨꯝꯁꯤꯗꯒꯤ ꯂꯧꯊꯣꯛꯄꯤꯌꯨ"꯫ ꯂꯩꯁꯅꯥꯅ "ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯉꯁꯤ ꯍꯌꯦꯡꯁꯤꯗ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒ ꯇꯥꯟꯅꯔꯒ ꯑꯩꯈꯣꯏ ꯍꯥꯏꯔꯛꯑꯒꯦ꯫ ꯆꯪꯉꯣ ꯆꯪꯉꯣ ꯅꯈꯣꯏꯒꯤ ꯀꯥꯗ"꯫ ꯑꯁꯨꯝꯅ ꯂꯩꯁꯅꯥꯁꯨ ꯄ꯭ꯔꯤꯟꯁꯤꯄꯥꯜꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯔꯨꯝ ꯅꯝꯕꯔ 23ꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯅ "ꯀꯔꯝ ꯇꯧꯅꯤ? ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯦꯗꯖꯁ ꯇꯧꯕ ꯌꯥꯒꯗꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯌꯨꯝꯗ ꯂꯩꯍꯜꯂꯒꯦ ꯍꯥꯏꯕꯁꯨ ꯃꯥꯒꯤ ꯃꯅꯦꯗꯨꯅ ꯌꯥꯕ ꯀꯧꯕ ꯂꯩꯇꯦꯅꯦ꯫ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯦ? ꯊꯣꯛꯂꯤꯕ ꯑꯣꯏꯔꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯁꯨ ꯃꯥꯅ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯂꯥꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯥꯅ ꯑꯩꯈꯣꯏꯗ ꯑꯊꯥ ꯁꯥꯍꯟꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦꯅꯦ꯫ ꯑꯗꯨꯕꯨ ꯐꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯃꯥꯕꯨ ꯕꯣꯔꯗꯤꯡꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯟꯈꯤꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ"꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯄ꯭ꯔꯤꯇꯤ ꯀꯔꯣꯝꯗꯒꯤ ꯍꯥꯏꯖꯤꯜꯂꯗꯨꯅ ꯆꯪꯂꯛꯂꯤꯕꯅꯣ ꯈꯪꯍꯧꯗ꯭ꯔꯦ꯫ ꯄ꯭ꯔꯤꯇꯤ ꯂꯩꯁꯅꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯤꯁ, ꯑꯩ ꯔꯨꯝ ꯅꯝꯕꯔ 24ꯗ ꯂꯩꯖꯒꯦ"꯫ ꯂꯩꯁꯅꯥ ꯑꯃꯗꯤ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯄ꯭ꯔꯤꯇꯤꯗ ꯌꯦꯡꯂꯛꯏ꯫ ꯂꯩꯁꯅꯥꯅ "ꯌꯥꯔꯣꯏ, ꯔꯨꯝ ꯅꯝꯕꯔ 24ꯒꯤ ꯀꯥꯗꯨꯗꯤ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯗꯅ ꯊꯝꯂꯨꯔꯕꯅꯤ꯫ ꯑꯃꯣꯠ ꯑꯀꯥꯏꯅ ꯄꯤꯛ ꯊꯟꯅꯁꯨ ꯂꯩꯕꯅꯤ꯫ ꯃꯗꯨꯗ ꯃꯊꯟꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏꯗ"꯫ ꯄ꯭ꯔꯤꯇꯤꯅ "ꯃꯤꯁ, ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ, ꯑꯗꯨꯗ ꯑꯩ ꯏꯊꯟꯇ ꯆꯤꯛꯅ ꯂꯩꯖꯒꯦ"꯫ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯑꯗꯨꯁꯨ ꯂꯩꯁꯅꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯂꯩꯁꯅꯥ, ꯍꯧꯖꯤꯛꯃꯛ ꯔꯨꯝꯗꯨ ꯍꯥꯡꯗꯨꯅ ꯁꯦꯡꯗꯣꯛꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗ ꯄꯥꯎ ꯄꯤꯈꯣ"꯫ ꯂꯩꯁꯅꯥꯁꯨ ꯏꯉꯛ ꯉꯛꯅ ꯇꯧꯐꯝ ꯈꯪꯗꯅ "ꯍꯣꯏ ꯃꯦꯗꯥꯝ"꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯄ꯭ꯔꯤꯇꯤ ꯃꯊꯟꯇ ꯔꯨꯝ ꯅꯝꯕꯔ 24 ꯑꯗꯨꯗ ꯂꯩꯈ꯭ꯔꯦ꯫ ꯔꯣꯖꯤ ꯍꯣꯏꯁꯨ ꯄ꯭ꯔꯤꯇꯤꯅ ꯑꯇꯣꯞꯄ ꯀꯥꯗ ꯂꯩꯈꯤꯕꯗꯒꯤ ꯋꯥꯈꯜꯗꯨ ꯈꯔ ꯏꯪꯅ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯟꯅꯗꯤ ꯄ꯭ꯔꯤꯇꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯗꯦꯟꯅ ꯒꯔꯜ ꯁꯥꯏꯠꯀꯤ ꯁꯥꯇ꯭ꯔꯁꯤꯡꯕꯨ ꯅꯨꯃꯤꯗꯥꯡ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯈꯥꯗ ꯀꯨꯝꯍꯜꯂꯝꯕꯗꯨ ꯀꯨꯝꯍꯟꯗ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯐꯔꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯈꯪꯂꯗꯨꯅ ꯃꯍꯧꯁꯥꯒꯨꯝ ꯑꯃꯨꯛ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯀꯧꯊꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯍꯜꯂꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯃꯍꯩ ꯊꯣꯛꯅꯔꯗꯨꯅ ꯅꯨꯄꯥꯔꯣꯝꯒꯤ ꯀꯥꯡꯕꯨꯁꯤꯡꯗꯨꯁꯨ ꯋꯥꯊꯤ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯑꯃꯔꯅ "ꯉꯁꯤꯗꯤ ꯔꯣꯖꯤ ꯍꯣꯏꯁꯨ ꯊꯣꯛꯂꯛꯏꯅꯦ꯫ ꯅꯍꯥꯟꯈꯩ ꯅꯨꯄꯤꯁꯤꯡꯁꯦ ꯑꯝꯇ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯀꯩ ꯑꯣꯏꯖꯥꯠꯅꯣ"꯫ ꯃꯅꯣꯖꯅ ꯑꯃꯨꯛ "ꯈꯪꯗꯦꯅꯦ, ꯍꯥꯏꯒꯨꯝꯗꯅ ꯍꯞꯇꯥ ꯑꯃꯅꯤꯅꯦ ꯃꯣꯏꯅ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ"꯫ ꯃꯔꯛ ꯊꯠꯇꯨꯅ ꯅꯥꯎꯕꯅ ꯍꯥꯏꯔꯛꯏ, "ꯑꯃꯔ, ꯅ ꯔꯣꯖꯤ ꯍꯣꯏꯒꯤ ꯃꯃꯥꯟꯅꯕꯤ ꯑꯅꯧꯕ ꯑꯃ ꯌꯥꯎꯕꯁꯦ ꯅꯪ ꯍꯥꯏꯅꯤ ꯍꯥꯏꯗꯥꯏꯅꯦ? ꯀꯣꯏꯁꯜꯂꯣꯗꯅ"꯫ ꯑꯃꯔꯅ "ꯍꯥꯏꯅꯕ ꯃꯇꯝꯗꯨꯅꯤ ꯐꯪꯗ꯭ꯔꯤꯁꯦ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯦ ꯃꯣꯏ ꯀꯥ ꯆꯪꯈ꯭ꯔꯅꯤ, ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯀꯔꯝ ꯀꯥꯟꯗꯅꯣꯕ ꯍꯥꯏꯗꯣꯏꯁꯦ"꯫ ꯃꯅꯣꯖꯅ "ꯉꯥꯏꯈꯣꯁꯦ, ꯃꯣꯏ ꯁꯦꯛꯁꯟ ꯀꯌꯥꯗ ꯆꯪꯈꯤꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯁꯤ"꯫ ꯔꯣꯖꯤ ꯍꯣꯏꯁꯨ ꯃꯈꯣꯏ ꯄꯨꯂꯞ ꯋꯥꯔꯤ ꯁꯥꯗꯨꯅ ꯀ꯭ꯂꯥꯁ 12ꯀꯤ ꯁꯦꯛꯁꯟ Bꯗ ꯆꯪꯈ꯭ꯔꯦ꯫ ꯃꯗꯨ ꯎꯕꯗ ꯃꯅꯣꯖꯅ "ꯂꯥꯛꯑꯣ, ꯑꯩꯈꯣꯏꯅ ꯁꯦꯛꯁꯟ Cꯗ ꯆꯪꯉꯁꯦ, ꯑꯗꯨꯒ ꯕꯦꯟꯁꯇ ꯀꯥꯈꯠꯂꯒ ꯃꯣꯏ ꯀꯥꯏꯗ ꯐꯝꯒꯦ ꯌꯦꯡꯉꯒꯅꯦ ꯆꯤꯊꯤꯁꯦ ꯀꯣꯠ ꯂꯪꯁꯤꯟꯈ꯭ꯔ ꯂꯣꯏꯔꯦ"꯫ ꯑꯃꯔꯅ "ꯌꯦꯁ, ꯔꯥꯏꯠ, ꯌꯥꯏ, ꯅꯪꯒꯤ ꯀꯣꯛꯇꯨꯐꯥꯎꯗꯤꯅꯦ ꯑꯩꯅ ꯊꯥꯒꯠꯂꯦ, ꯂꯥꯛꯑꯣ ꯆꯪꯉꯁꯦ"꯫ ꯑꯁꯨꯝꯅ ꯁꯥꯇ꯭ꯔ ꯄꯨꯝꯕ ꯃꯈꯥꯗ ꯃꯁꯥ ꯃꯁꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃꯃꯝ ꯄꯥꯏꯅꯗꯨꯅ ꯂꯥꯏꯔꯤꯛ ꯇꯧꯕꯗꯨꯗ ꯋꯥꯔꯗꯦꯟꯁꯤꯡꯅ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯂꯩꯁꯅꯥꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯄ꯭ꯔꯤꯇꯤꯗꯤ ꯊꯣꯛꯂꯛꯄ ꯎꯗꯦ꯫ ꯃꯗꯨ ꯈꯪꯒꯦ ꯍꯥꯏꯗꯨꯅ ꯔꯣꯖꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯪꯂꯛꯏ, "ꯔꯣꯖꯤ, ꯄ꯭ꯔꯤꯇꯤꯗꯤ ꯍꯧꯕꯤꯔꯛꯇ꯭ꯔꯕꯣ"꯫ ꯔꯣꯖꯤꯅ "ꯃꯤꯁ, ꯃꯥꯒꯤ ꯀꯥꯗꯣ ꯊꯣꯡ ꯍꯥꯏꯐꯦꯠ ꯍꯥꯡꯉꯒ ꯀꯥꯗꯣ ꯏꯃꯝ ꯃꯝꯃꯒ ꯂꯩꯍꯧꯕꯅꯦ꯫ ꯑꯩꯈꯣꯏꯁꯨ ꯀꯤꯃꯟꯗꯅ ꯀꯧꯔꯝꯗ꯭ꯔꯕ, ꯑꯗꯨꯒ ꯑꯗꯨꯝ ꯀꯨꯝꯃꯛꯑꯦ"꯫ ꯂꯩꯁꯅꯥꯅ "ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯩ ꯌꯦꯡꯉꯨꯔꯒꯦ, ꯄꯥꯔꯣ ꯐꯖꯅ"꯫ ꯊꯪꯅꯕ ꯀꯥꯗ ꯑꯃꯔ ꯍꯣꯏꯁꯨ ꯇꯨꯃꯤꯟꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩ꯫ ꯑꯃꯔꯅ "ꯑꯁ, ꯃꯁꯤꯒꯤ ꯋꯥꯔꯗꯦꯟ ꯄꯥꯟꯗꯨꯝ ꯃꯥꯟꯕꯤꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯒꯦ ꯍꯥꯏꯅꯣ ꯈꯪꯗꯦꯃꯤ, ꯈꯔ ꯂꯩꯔꯗꯤ ꯀꯣꯛ ꯆꯠꯈꯤꯒꯦ ꯍꯥꯏꯗꯦ"꯫ ꯃꯅꯣꯖꯅ "ꯁꯛꯁꯤꯒ ꯌꯥꯝ ꯆꯔꯥꯡꯅ ꯍꯥꯏꯔꯛꯏꯗꯣ ꯀꯩꯒꯤꯅꯣ? ꯑꯩ ꯅꯣꯛꯄ ꯈꯥꯡꯕꯗ ꯁꯤꯗꯧꯔꯦ, ꯑꯝꯇ ꯅꯣꯛꯍꯜꯂꯛꯀꯅꯨꯀꯣ, ꯄꯨꯂꯞ ꯆꯩ ꯆꯥꯔ ꯇꯣꯛꯑꯅꯤ ꯉꯁꯤ"꯫ ꯃꯈꯣꯏ ꯀꯥꯒꯤ ꯋꯥꯔꯗꯦꯟ ꯑꯖꯤꯠ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯍꯩ, ꯀꯩꯅꯣ ꯂꯥꯏꯔꯤꯛ ꯄꯥꯎ ꯍꯥꯏꯔꯒ ꯅꯌꯥ ꯍꯤꯒꯠꯇꯅ ꯂꯩꯔꯝꯃꯤꯁꯤꯅ? ꯅꯣꯏ ꯆꯩ ꯉꯥꯏꯔꯤꯔꯣ"꯫
ꯃꯅꯣꯖꯅ ꯁꯥꯔ ꯑꯩꯈꯣꯏ ꯃꯁꯦꯜ ꯁꯨꯝ ꯈꯪꯗꯕ ꯇꯥꯟꯅꯔꯝꯕꯅꯦ. ꯑꯖꯤꯠꯅ ꯅꯣꯏꯅ ꯈꯜꯂꯤꯕꯨ ꯑꯩꯈꯣꯏꯁꯦ ꯋꯥꯔꯗꯦꯟ ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯄꯩ ꯈꯟꯕ꯭ꯔꯣ? ꯍꯥ, ꯑꯩꯈꯣꯏꯁꯨ ꯁꯥꯇ꯭ꯔ ꯑꯣꯏꯔꯛꯂꯤꯕꯅꯤꯅꯦ. ꯅꯣꯏꯅ ꯇꯧꯔꯤꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ. ꯑꯗꯨꯅꯅꯦ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯥꯏꯔꯤꯛꯇꯣ ꯄꯥꯅꯣ. ꯑꯩ ꯂꯣꯏ ꯎꯏꯀꯣ. ꯅꯥꯎꯕꯅ ꯑꯁ ꯀꯥꯟꯅꯄꯣꯠꯇꯦꯗ, ꯉꯁꯥꯏꯒꯤ ꯃꯦꯠꯁꯀꯤ ꯀꯣꯏꯁꯟ ꯑꯃ ꯌꯥꯎꯕꯗꯣ ꯑꯟꯁꯔ ꯇꯧ ꯌꯥꯗꯕꯅꯤ, ꯑꯗꯨ ꯑꯝꯇꯕꯨ ꯌꯦꯡꯒꯦ. ꯑꯃꯔꯅ ꯀꯔꯝꯕ ꯀꯣꯏꯁꯟꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯪ ꯑꯣꯖꯥꯗ ꯍꯪꯉꯨꯅꯦ. ꯑꯪꯀꯒꯤ ꯑꯣꯖꯥ ꯍꯥꯏꯗꯣ ꯑꯩꯅꯤꯅꯦ. ꯅꯥꯎꯕꯅ ꯁꯛꯁꯤꯒ ꯉꯥꯡꯊꯣꯔꯛꯏꯁꯤꯒ ꯍꯥꯏꯠꯀ ꯗꯤꯁꯇꯦꯟꯁꯀ ꯄꯨꯊꯣꯛꯄꯩꯗꯨꯅꯤ. ꯑꯦꯛꯁꯔꯁꯥꯏꯁ ꯅꯝꯕꯔ 11.1ꯒꯤ ꯀꯣꯏꯁꯟ ꯅꯝꯕर 2ꯗꯣ. ꯑꯃꯔꯅ ꯌꯦꯡꯒꯦꯁꯦ. Question number 2. The angle of the dispersion of the top and the bottom of a 7 meter tall find the height of the tower. Si tawbasi natro. As asu yam laiba question jibo. Se yenguse. Aina sida yeiba diagram se fajana yengo. Sida yeiba AB sina ne height of the tower duni. Aduga CD sina distance of the tower duni. Tanja duda Manojna ui sar thokhreni noibo. Amar angka holambadagi ha asingiro yare nauba aini yeiba diagram se fajana yengo. Aduga nathanda dum holo tarani. Naubana haura adabani masi ani sibu hek pakhradi. Manojna karai dunoni phamise last bench ne moi phamise bai yam lapna lamdrasu yani sida ta thada khra lore isalo khatuna isalo. Amarsu chedu setatuna kari no khara iraduna Manojta pikre. Manojna chedu matum tasinduna asagi makokta thadarai. Asa khangprek khangna ima kaino sigidubo. Rojina karino kanano chima sidam tare silanga imale. Silana kai hainu yengune. Mathaktagi Manojna nabani yengu haba nate ko mayai thangido mayai thangbidugine ekhoi taw amargi. Rojiga silaga nang noktuna is kaya dana yengune huranba singse noi oire. Somda thokiba girls ki warden Laisna amadi nuparong gi warden Ajit makhoi anisu thengnaduna Laisna na hairi Sarajit Miss Laisna kai leirage. Laisna na sarga girls ki room number 24 da amta kaminaruse ithanta kabado nungaite na tawbane. Ajitna yani karuse ado room number 24 di thaina londuna thamkhradai ne ada kaidobagino chatuse. Laisna na thokiba thawdosing adu chatna samlapna wari adu liduna Ajit kaduna na room number 24 adu yarokle. Haibaga tobaga room adu thong hafet hangduna leirami. Ajitna Miss ayenge. Ajit makhutna thongdu induna launa hangduna hairei. Kana lege kaino kasi mai gamda thandrise yam thuna kasi mai thalo. Wadi ngangdana tuminna mathanata ka singdugi mai do thalai. Aduga Priti di table mathakta makoktu nonthaduna phamduna leirami. Mataw adu ubada makhoi anisu angakpaga donena akibana pik thalami. Adubu punamak adu phajinduna Laisnana Pritiya kaino nangdi makhada kumlatribadi. Pritina Miss ai kasida dum chikna leijage ai makhada su kumningde ithanta sum kasida chikna dum leijage. Ajitna Laisna ta onsinduna Miss angang sina cheda iribasi kaino hainam tingbiu larik tawribu kari iribja no magise. Laisna tapna changsinduna Pritina iriba boy adu tapna singthokpada Pritina Laisna gi khudang du tap pharai.